Hai, kayum ta hangjage adongi Android version du kayano. Mayam toin toin hangna wa hangni. Android version. Kanagum kharana khangna dum ai di Android version adune adane harak pesum yawi kanagum kharana karino Android version ni matang da karigum knowledge samata khang da boso dum thengnei. Adong ngasi aina phongdok jage khalisi Android version haibasi kaya dagi hora I hujik phawda kadai yaukrabano haibagi magi pura full history do hai thase ke tawne aduga mayam da karigum amtang ai channel si hana ai channel si da isai nagi dance mayam do an pangyan de yalga thajin jamani ado ai category si laptop tabne ado handak te laptop sare category si ai science and technology haidi technology gi chocolate ni matung ina hojik ano gadget myam lai basi gi matang da ina pot sing sigi maram da aina khangjar wo knowledge kana mayam da sugain haijabuduni ina pamjari se aduna ngasidagi aigi yengsin chi khangausi manipur ai channel se science and technology ga mari leina ba adu ngakta thagacharani atop entertainment sing yaujararoi haibasim tang myam thamjagi aduga ngasi gena lejari ba topic Android version gi maramda ngasi aina khangjaru ba khara mayam da thamjage haiwa famsini aina ngasi thamjari basi phare adu mayam aigi ming Sanjit Sharma aduga adoni yengbiribsina yengsin chi khangausi manipur audi phare mayam anauba lausing karigumba anauba khara ngasi khangorasi Android version haibasi mayam magi maming thon bagi niyom si alphabetical form da alphabetical haidi A B C D E F G haibasi gi mathang manau naiba mawong sida tholi aduga karigumba athum ahaw amagi achapot amagi ningda ohelaga thon mani amna prithvi gi ihan han ba Android version si ISTC Dream haiba October gi 2008 gi October 22 da ihan hana launch tawgiba sigi phone sidagi Android version haibsi hauki haiba record ama koina phangjai aduga Android version sigi ihan hamba maming di A for alpha Android version 1 ni masi 2008 ki September 23 da launch tawkiba adugumba Android version ni khangbioro A for alpha sigi mathangda B for beta Android version 1.1 masina 2009 gi February date 9 da launch tawkibani aduga sigi mathang C for cupcake Android version 1.5 ni masina 2009 gi April gi date 27 da launch tawkiba adugum Android version ni aduga masigi mathang da leiriba Android version D for donut 1.6 ni Android version masina 2009 gi September 15 da launch tawkibani aduga masigi mathang da laiba Android version sina E for eclair masina Android version 2 ni aduga 2009 gi October 26 da ihan hana launch tawgiba adugum Android version aduni aduga masing mathang da live Android version F for Froyo masina 2010 gi May gi date 20 da launch tawgiba Android version 2.2 dagina 2.2.3 pawa laikiba adugum Android version aduni sigi mathang da Android version G for gingerbread sina 2010 gi December date 6 da launch tawani masi Android version 2.3 dagina 2.3.7 phau laini sigi mathang da Android version ice for honeycomb masi 2011 gi February date 22 da launch tawkiba adugumba Android version ni masi Android version 3 dagina Android version 3.2 phau laiba adugumba Android version adun aduga masigi mathang da laijariba Android version se Android version I for ice cream sandwich masi 2011 gi October date 18 da launch tawkiba adugumba Android version aduni aduga masigi mathang da lairiba Android version J for jelly bean masi Android version 4.1 ni aduga 2012 ki July date 9 da launch tawkiba adugumba Android version aduni aduga masigi mathang da laijariba Android version K for KitKat masi Android version 4.4 ni aduga 2013 gi October 31 da launch tawkiba adugumba Android version aduni aduga masigi mathang da laijariba Android version Android version L for lollipop masi Android version 5 ni masi 2014 gi November gi date 12 da launch tawkiba adugumba Android version aduni aduga masigi mathang da lairiba Android version M for marshmallow masi 2015 gi
November date 5 da launch tawkiba adugumba Android version aduni ado Android version si wangkhalakpingi matungina magi leiriba function sing da yangba nungaiba amadi sizinabade hena laiba amadi secure oibe hinjilai haibasini leiribse Android version sina hek wangkhalai mke upgrade tawra ibum mkai aduga masigi mathang da leiriba Android version si Android version N for Nougat masi Android version 7 ni masi 2016 gi August ki date 22 da launch tawkiba adugumba Android version aduni aduga masigi mathang da leiriba Android version si Android version O for Oreo masi Android version 8 ni masi 2017 gi August da launch tawkiba adugumba Android version aduni aduga masigi mathang da leiriba hojik phagi na khwaitagi latest oiriba khwaitagi nauriba Android version aduni Android version P for P amana alphabetical gi P amana P asapot P duni Android version P ana khangnariba Android version 9 na si 2018 da launch tawba hojik phagi khwaitagi latest oiba adugumba Android version aduni aduga sigi matungda oirakpe abang hojik phawda company na confirm tawdriba adugumba Android version maming di leiraba si oibi ai haina adugumba khara aduna matungda lakadoba Android version singi khara haithajage Q4 quick breed haidana ama lakpe masai jingja aina hai jariba singji hujik phawda company na confirm tawdriba singni oibi ai haina panaraga leiba maming singduni Android version gi maming singduni ko aduga R for Rocky Road aduga S for Strawberry T for Twinkie U for UDC haidi upside down cake haidana adagi B for Vanilla W for Waffle adagi X for Xmas cookies adagi Y for yogurt adagi Z for zebra cake haidana sumaina matungda Android version ji sumaina lakpe haidana company sing no body confirm tawdana laptop ga maming di sumaina lei haina akoina sum thingajai adu wa sengba oidra oiroidra haidudi haiba ngamdri adu ai ngasa haijakiba ihan hanba Android version sinaba hokiba phone si ISTC gi dream haibasini masi 2008 ki October 22 da launch hokiba adu mobile aduni masi khangbioro adu ngasi aina pizariba paw sina adom da kari haina khanbiragadi like button nambiramu adu kana de khallagadi dislike tawiramu kaisu kaide adu ka imanaba sing amadi imung manungi miyoi sing luna tinajaba sing na hari wafam ji khangbata kana gani khallagadi makhoi da su share tawthokpiu amadi aigi channel yengsinsi khangausi Manipur haiba channel sibu subscribe tawsinbiu subscribe tawdribo eragadi masi senting bo ponate ai channel sibu support tawbiwani aduga matungda su aina mobile laptop computer gi matangda amadi electronics gi matangda ai nungti gi aigi channel sidaida video upload tawrkani aduga karigumba phone yagidrena khalaga khoina technician gi singi manakta hek chelibse sendana bagi damak isana yumda famna isagi phone bu semjaw yaba ara ni om singse ina loina nungti gi agi yengsinsi khangusi Manipur haiba channel sida ina upload tawjarakani aduna sang naina ina thara iba video sing gi notification phangbina gwena bell icon haidi ai subscribe an angang na thoi digi matai da thoi ba kangsi do adum tanga nambiramu ado gadi sang naina ina tharakba video sing adom gi mobile da sang naina phangnaba gi damakni adoga matung da su ai sang naina mayam da kana ba video sing semga thaga charke hawa pham thamjaraga mayam bu amukana khoramjari